Naga mari sikhiba amabuna sokhankhibagi thouduk adu Manipur Meitei-Pangal Welfare Organization MMWO na yamna kanna yaningdaba fongdorakli ngarang tang 18 ayuki pung 9 muk taba adwaida Kangpokpi District IT Road ki manungsanna leiba makui asang thanamba Naga village ki lonaba mafamda masak khangdaba khulai matikjana paiba mioisingna sathakiba ambush aduda misam Naga mari sikhiba amabuna sokhankhibagi thouduk adubu Manipur Meitei-Pangal Welfare Organization MMWO na yamna kanna yaningdaba fongdorakli mamangdasu Naga ichil inaw taruk amasu minungsi leitana miha thina hatpikibagi thoudoksu leikrabani hariba mi hatpada senaba singdu hariba mi hatpada senaba sing adu government na loina faba ngamkrabra ngamdragadi hauzik phawbagi status miyamda khangangadabani loinana ngarangsu micham khutta khutlai su paidaba icham samjaba singda minungsi leitana khuthaba haibasi miyoibagi lamcha sajat natte sangagi punsirol amada hingliba sing adubu Manipur miyamna kaidaunungda ngakpifam thokte maram asina athuba matamda paliba lengak asina chenariba culprit sing adu kudakta loisanba mathau tare haina lup asina lawe government na yengduna leiba amadi jindakhak haibana tamthiba thodok sing asidagi ngakthokpa ngamloi mihat mipun chathariba kangbu asi athuba matamda loisinkhibana iramdam asida ingtappa puraknabagi lambi oigani iramdam asida ingtappa nungsi chanana leinaba leingakna amadi miyamna hotnarabasu mi hatningba sabuk ngabukki wakhal chenba sing asina mai pakhandanaba hotnari mihatpa sing asi iramdamgi leimaidagi maru phangna muthatnaba leingak asina strong oiba political gi warep ama lauraga thabak tawpham thoi matamgi oiba issue sing ngamnaba chatpana iramdam asida nongmagi khagen phamda chingtharakpagi maram oirakle khutta khutlai paiduna thengnaba sing siklakliba amasung lobu thugaiduna michamda target tawduna hatpa tuppa masing thingamdana chatharakliba amadi chiklakliba sing adu lebak miyamgi khallaga manghanta anba haibasi paliba lenga ki tangai fadana tawda yadraba mathau amani ngasi iramdam asida mihatpa singi thaong singna ot nairiba asida mayol leingakna sagotuna tawningba mongda tawriba sabuk ngabuk panba mioi sing asina hatningba matamda mi hatpagi ayaba piba manba mawong sing jata haliba thawong sing munna khantharaga state leingakna micham miyamgi life safe oihannaba pirep ama laugodabani haina lup asina thamlakle leikhidaba Nagagi ichil inaw singi mafamda MMWO na solidarity pizari amasung imung manungi awabadasu saruk yazari haina CH achouba vice president MMWO na fongdorakli I mean, some of Manipur Meitei-Pangal Welfare Organization Vice President to by Puzabani. Naranga Punipan Makairo Taba Adwaida, Kangpokpi District IT Road Kimanusana Leba Asang Thanamba Naga Village Lonabada Masakhandaba Lai Matiksana Paiba Mioi Karana Yamustoropada Naga Misam Maria Blasian Kiba Amabuna yang sakti na sokhankhibagi Manipur Meitei-Pangal Welfare Organization yaningdaba fongdoksari loinana ngasidagi thakharagi mamangdasu Naga misam taruk hatpagi minungsi leitana sangana pagi satkadabali satta koi hatkibagi thoruk leibani hojikisi haiba Naga misam taruk hatpaduda chenaba culprit sing Manipur government na kaya amna phakre aduga kari karam da dibi kre haibadugi sapchabasu ngasi Manipur miyamda khangi loinana goi sigumba iramdam sida nongma kangdana tholiba mihat mipun khara santi lakpaga michamda kuthabagi sanabi halaita goi micham praja hatpa masigumba thodok sing asi Manipur government ki hena kanba koi step ama lahaningi hairiba Nagagi misam mari hatpada chenariba mioi sing asi Manipur government na athubada haraga miyang khangna amadi chenariba mioi sing adu thidopiraga iramda Manipur se koi shanti hanjathangna government na masi yam thuna thangla pigidabani asida natana koigi hojiksi nongma kangdana iramda crime mayam ama masa sandori aduga asugumba koigi sangana chakadabani chatpa mioi group sing asi iramda masa koi shanti hanjalapa pamdaba mioi sing leire mioi khar leire haiba mioi sing asi kanna no kari no haibda koi Manipur leingakna athuma thunda thidokpiba aduga
iramdam asida shanti hanjalhanbiyu aduga ngarangi embusda laikhidraba nagagi sinau myoi mari imu manungi awaba dasu Manipur Meitei-Pangal welfare organization asu yajari aduga makhatana masingumba thoboksinga si thoktanabagi damakta Manipur government na koigi yaka yengduna leibagi mahutta malal laiba culprit sing aikoi yam thuna pharaga ain yoba lo yoba sera bibiyo tapna masdagi khang ngamdana nomadi iramdam sida aikoi thoiningdaba thodu mayam ama hojik thoibasdagi hena tangdu leitadana haukiba 23 gi May gi tang ahumdagi leiraliba lamdam sida noma kangdana tariba mihat mipungi bisi binagi garu amagi thedarbagi thuboksin asdagi hendoraktana khangbagi pal ngamlaktabadagi haidi iramdam thoiningdaba thodu mayam ama koi tholakpa yai masugumba mayam singa si thoktanabagi damakta iramdam asda shanti hanjalhanabagi damakta Manipur government na akanba amadi India lengan akanba kusihan thawang ta pigda bane